मैम खुरमजरी तसेंना लिलोंग थुप थुप ताबदा नुवाइजदे आइजु नुवाइतो फोंदोकजरी अइना पाखचबा हजिक सोशल मीडिया सिदा अखोई पोस्ट अखोई वीडियो अमदी कमेंट न चिंगबा वायरल चपा हाइतारे मीबु मिसलीड तबदबा पाखलंगदबा मीबु सिरान तुरान खलंगदबा सिगुंबा वायरल चपा मु उजरी अइना मसी यागे तोबिदना मनि चिंजरी सिनाव मैम हाउता मैम दई अमदो हाइजगे प्लीज तोबिगनो सुगुंबसे अखोई याम वारे मनपुसे थानिपान सुजलबनि वाबदा अदा सिन मरमलगी हजिकी हाइबा पोस्ट ने शेयर तोबदना मिसलीड तोबकांदा अखोइजे हेन अवाबा चिथिंग फंगदुरिबनि सी मैम खंगदबियो खंदमिनसी गवर्नमेंट जो हाइगरे अथुबदम थियकनेना अदु फाउदे अखोइ मैम पुन्ना अमतंग पुनिंग फादरगा अमतंग गाइमिनसी हाइतारे मैम दको अदो अखोइ चिनावतनि काइनबुसु याबम तनते अखोइ काइनबा याबम जम तनते दो ए गवर्नमेंट अइना जस्ट रिक्वेस्ट तौजनिंगबदे सोशल मीडिया अखोइ इंटरनेट से थिंगबिदना बे ए रिक्वेस्ट तौजरी काइंदा थ्रू इंटरनेट हजि अखोइना हाइजरिबसे सिम अखोइ कम्युनिकेट तौदरिसे इंटरनेट की मतेंग देनी हाइतारे सी इंटरनेट थिंगद अखोइ समाय सेंदोकपुगी खुदोंसा फंगोइदरिबनि अदो इंटरनेट थिंगबिदना बुजा ए गवर्नमेंट रिक्वेस्ट तौजगे अदुगा आई लेमिनरी बिचिनाव सिंग हाइतारे यागिदी अखोइ पुनिंग फादमिनरगा ला अखोइ खुन खुनदुगी लमदम लीडर्स म्यामनसु अखोइ प्रजा म्यामसे फादमिनरगा हाइतारे मोइ पुनबिन पुजा छै थेनेजि वीडियो दसु म्याम पुचलगा म्यामदा सिंगबु क्याम तौबो लेते हाइबद सिंग थर्ड पेरिजि याम नवाइजे उजबद पुनिंग जि पेंजै यागिदी लमदम देबा अखोइ लीडर्स म्यामनसु म्याम पुन फाजनमिनरगा हा म्याम माइबि म्यामदगी पुनिंग फादमिनरगा अमतंग अखोइ गाइमिनसि तसिना अखोइ अमुक हन्ना मखा ताबा इरांग थोक्तना अखोइ होनमिनसि मैम दई खोरमा हाइजगे प्लीज आई हाइजगे प्लीज अगी लाइफ की इंबिरिबि चलिनाव सिंग आई वफम तंग आई हाइजगे होजेजुक से अखोइ रास्ता दुम लइको रास मेडिसिटी दे लइ अखोइ यूरोप मणिपुर की आई सामक हाना लाक्चरमे होजिक अखोइ होजिक ला कनो से इसामक लाक्चरमे को अदुगा आई हाना कनो तोरमगा युम्बो आई हल्लगा आई अमुक लाक्चबने अखोइ यूरोप मणिपुर मेंबर सिंग तोरगा आई वफम तंग चलिनाव सिंग वफम दा हाइजगे हौजिकी ओइनदी करिनो चुम्बा रानसे खंग्रिबनिना अइना थमजनिंगिबो वफम असे अखोइ मैतै चलिनाव सिंग अमदी मैतै पांगल चलिनाव सिंग अनिमक्तनी हौजिकी ओइनदी अखोइना चुम्बा रानसे खंग्रिबनिना मैतै चलिनाव सिंग अमदी मैतै पांगल चलिनाव सिंग पुल्लगा चुम्बा रानसे थिदोमिनसी अदुगा लालमीबदो मिसक सिंगदो अदुगी मथक्ता अखोइगी एक्शन लौखतमिनसी एक्शन लौखतमिनरगा अखोइना तसेंगना हारकांदा लालिबसिंगदुदा एक्शन लौखतपदुना हेना मरु ओइयेबको अदु नतबा अखोइ मसेन साउनागदबा अखोइ मसेन नुंगाइनरुइदबा वाहि वताना चिंगबा अखोइ फेसबुक दा सोशल मीडिया दा नतगना टोप प्लेटफॉर्म दा हाइतारे कमेंट दा हुनाबा अदगी अखोइ मसेन ngangnaba masidi tawgumsi kayinodi wahi hebse ngangnaragadi adum athi thiba wahi adum yorakani kayinodi yoroktosi kaino saunaribani na akoina ngangthokibo wahi hebse akoi khanda howdana ngangthokibsu yawne aduna akoi masen saunagadaba wahi wata akoi sinnarugumsi achumara na akoi thidominaraga laliba misak singdo aduda akoi gi legal gi ba akoi logi ma chapchana magi mathakta action lokut pi habado logi ba atuma akoi thaminasi sigi wafam sikatani tasengna akoi huzik dum laijagini award pa akoi soibe chelina using award pa akoi yengsinjagini akoi laijari ko ado sing khotane in request tawjagada ba tasengna hakanda aigi khwaidagi naknaba community ai sa maitei ni aigi oina personal oina khwaidagi naknaba community se अखोई मैतै पांगल इचिलिनाव सिंसिनिको ख्वाइदगी नंगनब कम्युनिटी से आई खंगजे कुरान दसु याउगी को अखोई मैतै पांगल इचिलिनाव सिंगी थमोय से अदुकी मतिक चौबनी को आई खंगजे आई अदुकी मतिक कुइना आई मजिरोता आई कुइना आई हेक ज्ञान तारकदगी मजिरोता किना ngasi भोक्ता आई किसे हागदि अदुम लैसरगा लाकनी अदुना आई खंगजे इचिलिनाव सिंगी थमोय ngahaki sauningdo phathabiyu अखोई फाथामिनरगा अखोई मसेन तानामिनरगा अचुमरानदो पुन्ना थिदोमिनसी थमोइद नुंगाइतबसु फाउजै अदो इचेलिनाव सिंग अखोई मसेल फादामिनरगा अखोई कनो तौनसी सी आइगी युमदा असिबे यावरगसु आई दुम वारौगनी साउनिंगनी को आई पेनदबा मयाम अमा लैनेबा अदो ngahaki ngangthoknagiba wahi habase yamna lubaninane adunane in haijariसे अखोई मसेन अथिबे wahi wata hainegumsi amana hairaso amana hanaba chumaran thidominabal tawsi haidna अखोई मसेन फादामिनसेबा अखोई लैमिनर सिजि लैमिनरिनी हयें सिरगा सुपुना सि इरेबा इरमदम सिदा पुना सिमिना दोइनी
ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝꯗꯣ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯗ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤ ꯃꯨꯟꯅ ꯈꯟꯊꯃꯤꯟꯅꯁꯦꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯔꯝꯗꯝꯒꯤ ꯏꯆꯥ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯜꯂꯕ ꯍꯝꯕꯜ ꯑꯄꯤꯜ ꯑꯃꯈꯛꯇꯪ ꯃꯤꯌꯥꯝꯗ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤ ꯂꯤꯂꯣꯡꯗ ꯊꯣꯛꯏꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯁ꯭ꯇꯔꯣꯡꯒꯦꯁ ꯇꯥꯝꯗ ꯀꯟꯗꯦꯝ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯖꯗꯕ ꯆꯝꯖꯔꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯁꯤꯈ꯭ꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯖꯁꯇꯤꯁꯀꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯏꯗꯨꯅ ꯏꯔꯝꯗꯝ ꯑꯁꯦ ꯇꯨꯝꯅ ꯆꯥꯛꯅꯕꯒꯤ ꯂꯝꯕꯤꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯤꯜꯂꯣꯏꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯟꯗꯣꯔꯛꯄ ꯇꯣꯉꯥ ꯄꯨꯝꯅꯃꯛꯅ ꯃꯩꯇꯩ ꯑꯃꯗꯤ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯗꯅꯕ ꯄꯣꯛꯄ ꯌꯥꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯃꯨꯡꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏ ꯍꯥꯏꯗꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯑꯃꯗ ꯁꯟꯗꯣꯛꯄ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯅꯕꯁꯦ ꯃꯁꯤ ꯂꯦꯞꯁꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯋꯥꯍꯩ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯒꯤ ꯁꯤꯌꯔ ꯑꯃꯅ ꯀꯃꯦꯟ ꯑꯃꯅ ꯄꯣꯁ ꯑꯃꯅ ꯏꯔꯝꯗꯝ ꯑꯁꯦ ꯆꯨꯝꯅ ꯆꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯩꯈꯣꯏ ꯁꯤꯟꯃꯤꯟꯅꯔꯣꯏꯁꯤ ꯑꯗꯨꯅ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯅꯁꯨ ꯃꯩꯇꯩ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯤꯁꯀꯝꯃꯨꯅꯤꯀꯦꯁꯟ ꯂꯩꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯅꯕ ꯊꯕꯛ ꯑꯃꯗ ꯇꯧꯗꯅꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯂꯤꯕꯔꯦꯠ ꯏꯟꯇꯦꯟꯁꯟ ꯂꯩꯔꯀꯥꯟꯗ ꯃꯈꯣꯏꯒꯤ vested interest ꯈꯔꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯥꯠꯇꯣꯛꯅꯅꯕ ꯁꯤꯜꯂꯛꯄꯒꯤ ꯃꯗꯨꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯀꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯠ ꯏꯁ ꯍꯥꯏ ꯇꯥꯏꯝ ꯐꯣꯔ ꯑꯣꯜ ꯑꯣꯐ ꯑꯁ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯁꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤएमꯅꯁꯨ ꯑꯄꯤꯜ ꯇꯧꯕꯤꯈ꯭ꯔꯦ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ MLA ꯃꯤꯅꯤꯁꯇꯔ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯕꯤꯌꯨ ꯃꯁꯤ ꯑꯩꯒꯤ ꯍꯝꯕꯜ ꯑꯄꯤꯜꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯗꯦꯟ ꯁ꯭ꯇꯨꯗꯦꯟ ꯕꯣꯗꯤ ꯄꯨꯝꯅꯃꯛꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯕꯤꯔꯒ ꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯍꯧꯖꯤꯛ ꯑꯄꯤꯜ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯁꯟꯗꯣꯔꯛꯄ ꯇꯣꯉꯥꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯆꯨꯝꯕ ꯄꯥꯎ ꯄꯤꯕꯤꯔꯀꯥꯟꯗ ꯇꯣꯉꯥꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯗꯤ ꯄꯥꯡꯒꯜꯁꯦ ꯏꯒꯤ ꯃꯔꯤꯗꯒꯤ ꯍꯦꯟꯗꯣꯛꯑꯀꯥꯟꯗ ꯂꯩꯀꯥꯏ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯑꯀꯥꯟꯗ ꯁ꯭ꯀꯨꯜ ꯑꯃꯗ ꯀꯣꯂꯦꯖ ꯑꯃꯗ ꯂꯝꯕꯤ ꯑꯃꯗ ꯁꯣꯔꯣꯛ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯄꯥꯡꯒꯜ ꯑꯃꯅ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯃ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯌꯥꯕ ꯄꯨꯟꯁꯤ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯈꯪꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯦ ꯍꯪꯒꯠꯂꯒ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯇꯝꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯁꯛꯇꯝ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯉꯝꯈꯩ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯏꯈꯦꯡ ꯇꯥꯈꯤꯕ ꯊꯋꯥꯏ ꯀꯠꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯒꯤꯗꯃꯛꯇ ꯃꯗꯨ ꯅꯤꯡꯁꯤꯡꯕ ꯌꯥꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯀꯨꯞꯁꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯂꯧꯔꯝꯕ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯝꯕ ꯃꯈꯣꯏꯗ ꯊꯥꯡꯉꯝꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝꯗꯣ ꯑꯗꯨ ꯌꯦꯡꯉꯀꯥꯟꯗ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯐꯠꯇꯕ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯁꯤ ꯇꯧꯕꯇꯕꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯗ ꯁꯟꯗꯣꯛꯂꯤꯕ ꯇꯣꯉꯥ ꯃꯌꯥꯝꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯦ ꯇꯠꯍꯟꯅꯕꯒꯤ ꯂꯝꯕꯤꯗꯤ ꯁꯤꯜꯂꯣꯏꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯒꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯇꯣꯛꯅꯥꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯩꯈꯣꯏ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯃꯨꯛꯀ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌా ꯍꯦꯟꯗꯂꯔꯁꯤꯡ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯐꯦꯁꯕꯨꯛ ꯄꯦꯖ ꯄꯥꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ MLAꯁꯤꯡ ꯃꯤꯅꯤꯁꯇꯔꯁꯤꯡ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯗꯦꯟ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯑꯗꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁ ꯃꯌꯥꯝ CSO ꯂꯤꯗꯔꯁꯤꯡ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯂꯤꯗꯔꯁꯤꯡ ꯄꯨꯝꯅꯃꯛ ꯊꯣꯛꯄꯤꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯑꯄꯤꯜ ꯇꯧꯕꯤꯌꯨ ꯃꯤꯌꯥꯝꯗ ꯑꯄꯤल ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯆꯥꯈꯠꯂꯛꯂꯤꯕ ꯃꯩꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯨꯊꯠꯅꯕ ꯍꯣꯠꯅꯁꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯋꯥꯍꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯊꯣꯛꯂꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯐꯪꯉꯕ ꯃꯁꯤꯒꯤ ꯇꯣꯉꯥꯁꯤꯅ ꯁꯥꯒꯠꯂꯛꯀꯗꯧꯔꯤꯕ ꯃꯁꯤꯒꯤ ꯃꯩꯔꯤ ꯑꯃꯗꯤ ꯃꯩꯁꯥ ꯄꯨꯝꯅꯃꯛꯁꯦ ꯊꯤꯡꯕꯗ ꯑꯗꯣꯝꯒꯤ ꯗꯥꯏꯇ ꯂꯩ ꯑꯗꯨꯅ ꯑꯗꯣꯝ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯄꯤꯜ ꯇꯧꯕꯤꯌꯨ ꯏꯠꯁ ꯍꯥꯏ ꯇꯥꯏꯝ ꯐꯣर ऑल ऑफ अस टू कम आउट लोइनमक थोपीरो लोइनमक थोपीरगा अपील तौमिनसी प्लीज